ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯊꯥꯖ ꯋꯥꯆꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯑꯩꯅ ꯁꯤꯟꯗꯨꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯃꯦꯟ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯃꯇꯝꯗꯣ ꯑꯩ ꯄꯣꯛꯇ꯭ꯔꯤ ꯍꯥꯏ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯑꯩꯒꯤ ꯏꯃꯥ ꯃꯁꯥꯃꯛꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤꯁꯤ ꯏꯃꯥꯅ ꯂꯤꯕꯤꯕꯗꯒꯤ ꯑꯩꯁꯨ ꯈꯪꯖꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯀꯤꯖꯕꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯏꯖꯕꯅꯤ꯫ ꯑꯩ ꯑꯋꯣꯏꯕꯗꯤ ꯀꯩꯁꯨꯝ ꯈꯪꯖꯗꯦ, ꯍꯩꯖꯗꯦ꯫ ꯏꯆꯝ ꯆꯝꯅ ꯏꯁꯤꯟꯗꯨꯅ ꯑꯩꯒꯤ ꯗꯥꯏꯔꯤꯗ ꯊꯝꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦ ꯑꯕꯦꯗꯤ ꯄꯣꯛꯂꯦ ꯍꯥꯏ꯫ ꯆꯤꯆꯦ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯆꯦꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥ ꯂꯩꯇ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯕꯛ ꯑꯐꯪ ꯑꯐꯪꯕ ꯁꯨꯕ ꯇꯥꯈꯤ꯫ ꯑꯗꯨꯅ ꯌꯨꯝꯗꯗꯤ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯕꯅ ꯏꯝꯐꯥꯜ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗ ꯀꯥ ꯚꯔꯥ ꯑꯃ ꯂꯧꯗꯨꯅ ꯂꯩꯈꯤ꯫ ꯆꯤꯆꯦ ꯆꯦꯟꯕꯅꯤꯅ ꯏꯃꯥꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯇꯃꯛ ꯇꯧꯏ꯫ ꯕꯕꯥꯗꯤ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤ꯫ ꯅꯣꯡꯃ ꯕꯕꯥꯗꯣ ꯐꯅ ꯊꯦꯡꯕ ꯐꯥꯎ ꯍꯜꯂꯛꯇꯦ꯫ ꯆꯤꯆꯦ ꯑꯕꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯗꯒꯤ ꯀꯞꯄꯤ꯫ ꯏꯃꯥꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕꯁꯨ ꯀꯞꯄ ꯇꯣꯛꯈꯤꯗꯦ꯫ ꯏꯃꯥꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯀꯞꯄꯤꯁꯤꯕꯣ? ꯅꯍꯥꯟꯈꯣꯏꯒ ꯃꯥꯟꯅꯗꯦ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯉꯥꯡꯅ ꯇꯣꯏꯅ ꯇꯣꯏꯅ ꯀꯞꯄꯅ ꯊꯦꯝꯕ ꯌꯥꯗꯕꯅ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ, ꯀꯩꯁꯨꯝ ꯈꯪꯗꯕ ꯑꯉꯥꯡꯅꯤ꯫ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯄꯣꯠꯁꯤꯟꯗꯨꯅ ꯑꯃꯨꯛ ꯊꯦꯝꯃꯤ꯫ ꯃꯇꯝꯗꯣ ꯄꯨꯡ 8:30 ꯍꯦꯜꯂꯦ꯫ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯃꯄꯥꯁꯤꯁꯨ ꯊꯦꯡꯈ꯭ꯔꯦꯗ ꯉꯁꯤꯗꯤ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯨ ꯔꯤꯛꯁꯣ ꯊꯧꯕ ꯑꯍꯜ ꯅꯍꯥ ꯈꯔꯗꯤ ꯃꯈꯣꯏꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯏꯕꯦꯝꯃ, ꯎꯖꯤꯠ ꯍꯜꯂꯛꯇ꯭ꯔꯤꯕ? ꯀꯩꯗꯧꯔꯦ ꯑꯉꯥꯡꯗꯨꯅ ꯑꯗꯨꯛ ꯌꯥꯝ ꯀꯞꯄꯤꯗꯦ? ꯃꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯏꯃꯥꯅ, "ꯍꯣꯏ ꯇꯥꯗ, ꯍꯜꯂꯛꯇ꯭ꯔꯤꯌꯦ꯫ ꯈꯪꯗꯦ ꯀꯩꯗꯧꯔꯕꯅꯣ ꯊꯦꯝꯕꯁꯨ ꯌꯥꯗ꯭ꯔꯦ, ꯄꯪꯀꯞꯇ ꯀꯞꯄꯤ." ꯑꯁꯣꯝꯗꯅ ꯕꯕꯥꯗꯣ ꯔꯤꯛꯁꯣꯗꯨꯗ ꯃꯤ ꯑꯃ ꯊꯤꯜꯂꯨꯕꯒꯤ ꯊꯦꯡꯉꯦ ꯍꯜꯂꯛꯄꯗ꯫ ꯆꯤꯡꯖꯃꯩ ꯊꯣꯡꯈꯣꯡ ꯌꯧꯔꯛꯄꯗ ꯊꯦꯡꯂꯕꯅꯤꯅ ꯃꯩꯈꯦꯠ ꯑꯃꯗꯤ ꯍꯥꯞꯐꯧꯒꯦ ꯅꯤꯡꯗꯨꯅ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕ ꯑꯃꯗꯒꯤ ꯃꯩꯈꯦꯠ ꯑꯃ ꯂꯩꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯤꯇꯪ ꯆꯠꯂꯒ ꯅꯨꯄꯤ ꯑꯃ ꯔꯤꯛꯁꯣꯗꯨꯗ ꯇꯣꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤꯗꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯇ ꯌꯥꯎꯒꯦ, ꯏꯇꯣꯝꯇ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯇꯣꯡꯉꯛꯏ꯫ ꯕꯕꯥꯅ ꯇꯣꯡꯉꯣ ꯇꯣꯡꯉꯣ ꯍꯥꯏꯔꯗꯨꯅ ꯊꯧꯕ ꯍꯧꯔꯦ꯫ ꯕꯕꯥꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ꯫ "ꯀꯥꯏ ꯆꯠꯂꯣꯏꯅꯣ?" ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯩꯝ ꯈꯨꯝꯃꯛꯇꯦ꯫ ꯑꯃꯨꯛꯁꯨ ꯍꯪꯉꯤ, "ꯀꯩꯊꯦꯜ ꯀꯥꯔꯣꯏꯔꯥ?" ꯍꯥꯏꯗꯨꯅ, ꯑꯗꯨꯁꯨ ꯀꯩꯝ ꯈꯨꯝꯃꯛꯇꯦ꯫ "ꯀꯩꯅꯣꯅꯦ, ꯉꯥꯎꯕꯨ ꯉꯥꯎ ꯆꯠꯂꯣ, ꯀꯩꯝ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯀꯅꯥꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯕꯕꯥ ꯀꯤꯕ ꯐꯥꯎꯗꯨꯅ ꯔꯤꯛꯁꯣꯗꯣ ꯀꯟꯅ ꯊꯧꯏ꯫ ꯃꯥꯅ ꯊꯧꯔꯤꯕꯗꯣ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯦꯛꯇ ꯃꯇꯥꯏ꯫ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯕꯕꯥ ꯔꯤꯛꯁꯣ ꯊꯧꯕ ꯂꯦꯞꯇꯨꯅ, "ꯀꯩꯅꯣꯅꯦ, ꯑꯩꯅ ꯉꯁꯤ ꯊꯦꯡꯅꯩꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯃꯩꯈꯦꯠ ꯂꯧꯊꯣꯛꯇꯨꯅ ꯆꯨꯔꯨꯞ ꯊꯛꯂꯒ ꯃꯕꯨꯛꯅꯤꯡꯗ ꯏꯁꯣꯔꯕꯨ ꯅꯤꯡꯖꯩ꯫ ꯆꯨꯔꯨꯞ ꯆꯤꯡꯅ ꯆꯤꯡꯅ ꯊꯧꯕ ꯍꯧꯔꯦ꯫ ꯑꯀꯤꯕꯁꯨ ꯄꯣꯛꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏꯒꯦ, ꯏꯅꯥꯎꯄꯥꯒꯤꯗ ꯂꯩꯔꯒꯦ ꯅꯤꯡꯗꯨꯅ ꯕꯕꯥꯗꯣ ꯀꯀꯥꯒꯤꯗ ꯂꯩꯈꯤ꯫ ꯀꯀꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯗ ꯄꯥꯈꯠꯂꯝꯃꯅꯤ ꯈꯟꯗꯨꯅ ꯐꯣꯟ ꯋꯥꯏꯗꯨꯅ ꯀꯥ ꯚꯔꯥ ꯃꯄꯨꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯄꯨꯅ ꯐꯣꯟꯗꯣ ꯏꯃꯥꯗ ꯄꯥꯏꯍꯜꯂꯦ꯫ ꯕꯕꯥꯅ ꯑꯁꯨꯝꯅ ꯏꯃꯥꯗ ꯍꯥꯏꯔꯛꯏ, "ꯑꯩ ꯉꯁꯤꯗꯤ ꯏꯅꯥꯎꯄꯥꯒꯤꯗ ꯂꯩꯔꯦ, ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯑꯒꯦ꯫ ꯅꯪ ꯑꯉꯥꯡꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯐꯖꯅ ꯂꯩꯔꯝꯃꯨ." ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅ ꯍꯣꯏ ꯍꯥꯏꯔꯦ꯫ ꯕꯕꯥꯅ ꯋꯥ ꯃꯈꯥ ꯍꯥꯏꯔꯗꯨꯅ ꯑꯃꯨꯛ ꯍꯪꯉꯛꯏ, "ꯀꯩꯗꯧꯕꯒꯤꯅꯣ ꯑꯉꯥꯡꯗꯨꯅ ꯑꯗꯨꯛ ꯀꯞꯂꯤꯗꯨꯕꯣ? ꯃꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ?" ꯏꯃꯥꯅ ꯈꯨꯝꯃꯤ, "ꯈꯪꯗꯦ, ꯉꯁꯥꯏꯗꯩꯅꯤ, ꯇꯧꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯤ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯐꯖꯅ ꯊꯦꯝꯃꯣ ꯑꯉꯥꯡꯗꯣ, ꯀꯨꯏꯅ ꯀꯞꯍꯟꯒꯅꯨ, ꯌꯥꯆꯪꯂꯛꯄꯒ ꯑꯣꯏꯔꯦ." ꯍꯥꯏꯔꯗꯨꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯀꯥ ꯚꯔꯥ ꯃꯄꯨꯁꯨ "ꯐꯖꯅ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯏꯕꯦꯝꯃ" ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯏꯃꯥ
ꯑꯉꯥꯡꯗꯨ ꯄꯣꯠꯁꯤꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯨꯝꯃꯤ꯫ ꯃꯇꯝꯗꯣ ꯄꯨꯡ 10 ꯇꯥꯗꯧꯔꯦ꯫ ꯀꯞꯃꯟꯕꯗ ꯋꯥꯔ ꯃꯥꯜꯂꯦ ꯑꯉꯥꯡꯗꯣ ꯇꯞꯅ ꯎꯏꯊꯔꯛꯂꯦ꯫ ꯑꯗꯨꯗꯩꯗꯤ ꯏꯃꯥꯅ "ꯋꯥꯔꯝꯂꯅꯤ, ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯥꯏ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤꯕꯣ" ꯈꯟꯗꯨꯅ ꯃꯆꯤꯟ ꯊꯣꯡꯅ ꯁꯣꯟꯖꯩ꯫ ꯇꯨꯝꯂꯕꯅꯤꯅ ꯕꯕꯥꯒꯤ ꯐꯃꯨꯡꯗ ꯁꯨꯝꯃꯤ꯫ ꯏꯃꯥꯒꯤ ꯐꯃꯨꯡꯗꯣ ꯆꯦꯔꯪ ꯊꯥꯖꯤꯟꯗꯨꯅ ꯁꯦꯝ ꯁꯥꯏ꯫ ꯑꯉꯥꯡꯅ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯁꯨ ꯆꯣꯠꯇꯅꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯏꯃꯥ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯍꯤꯞꯊꯕꯗ ꯑꯗꯨꯝ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯀꯥꯂꯦꯟꯅꯤ, ꯑꯗꯨꯕꯨ ꯑꯍꯤꯡ ꯊꯦꯡꯂꯛꯂꯕꯅꯤꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯩ ꯈꯖꯤꯛ ꯈꯖꯤꯛ ꯏꯪꯕ ꯏꯃꯥꯒꯤ ꯍꯛꯆꯥꯡꯗ ꯐꯥꯎꯔꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯏꯃꯥꯅ ꯑꯉꯥꯡꯗꯣ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯊꯤ, ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯃꯥꯗꯣ ꯉꯥꯏꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯇꯝꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ, ꯃꯄꯥꯒꯤ ꯐꯃꯨꯡꯗ ꯁꯨꯝꯂꯝꯕꯅꯤꯅꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯊꯥꯜꯂꯝꯕ ꯄꯨꯗꯣꯜ ꯑꯗꯣ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯁꯝꯁꯤ ꯌꯥꯝꯅ ꯁꯥꯡꯕꯤ ꯑꯃꯅ ꯕꯕꯥꯒꯤ ꯐꯃꯥꯡꯗ ꯂꯥꯞꯇꯛꯅ ꯊꯥꯜꯂꯤꯕ ꯄꯨꯗꯣꯟ ꯑꯗꯣ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯩꯉꯥꯟ ꯑꯗꯣ ꯈꯜꯂꯗꯨꯅ ꯑꯉꯥꯡ ꯇꯨꯝꯂꯤꯕ ꯐꯃꯨꯡꯒꯤ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯅꯕ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ꯫ ꯏꯃꯥ ꯀꯤꯕꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟꯒ ꯊꯣꯛꯇ꯭ꯔꯦ꯫ ꯑꯔꯣꯏꯕꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯂꯥꯎꯔꯛꯏ, "ꯃꯩ ꯃꯨꯊꯠꯀꯅꯨ, ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯀꯅꯨ" ꯀꯟꯅ ꯀꯟꯅ ꯂꯥꯎꯏ꯫ ꯊꯪꯅꯕ ꯀꯥꯗ ꯂꯩꯕ ꯑꯍꯜ ꯅꯍꯥꯈꯩ ꯇꯥꯔꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯤꯟꯅꯔꯛꯏ꯫ "ꯊꯣꯡ ꯍꯥꯡꯉꯛꯑꯣ, ꯊꯣꯡ ꯍꯥꯡꯉꯛꯑꯣ" ꯍꯥꯏꯗꯨꯅ꯫ ꯃꯇꯝꯗꯨꯗ ꯀꯝꯗꯧꯔꯤ, ꯂꯥꯏꯅꯤ ꯃꯤꯅꯤ ꯈꯪꯗꯕꯤ ꯑꯗꯨꯅ ꯀꯥꯡꯈꯜ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯅ ꯆꯦꯠꯅ ꯌꯦꯞꯁꯤꯟꯂꯝꯕꯩꯔ ꯈꯪꯗꯦ, ꯅꯨꯄꯤ ꯑꯗꯣ ꯏꯃꯥꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯃꯥ ꯐꯩꯖꯨꯞ ꯄꯥꯏꯗꯨꯅ ꯃꯁꯥꯅ ꯇꯥꯁꯤꯟꯗꯨꯅ ꯑꯃꯨꯛ ꯂꯥꯎꯏ꯫ ꯆꯪꯁꯤꯜꯂꯛꯏ, ꯃꯃꯥꯏꯁꯨ ꯎꯗꯦ, ꯃꯁꯝꯅ ꯂꯣꯏꯅ ꯀꯨꯞꯄꯤ, ꯄꯥꯔꯕ ꯐꯤ ꯑꯃꯅꯁꯨ ꯈꯨꯝꯃꯤ꯫ ꯏꯃꯥꯅ ꯂꯥꯎꯕꯗꯣ ꯃꯌꯥꯝ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯡ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯆꯪꯉꯛꯏ꯫ ꯃꯌꯥꯝꯅ ꯊꯣꯡ ꯅꯝꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯗꯨꯅ ꯆꯪꯉꯛꯄꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯏꯃꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯌꯥꯝꯗ ꯇꯝꯂꯦ꯫ ꯃꯌꯥꯝꯗꯨꯅ ꯊꯣꯡꯁꯨ ꯂꯣꯜꯂꯤ, ꯀꯥꯏꯗ ꯆꯪꯉꯛꯄꯅꯣ ꯍꯥꯏꯅꯗꯨꯅ ꯀꯥꯡꯈ ꯂꯨꯈꯥ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯏꯕꯦꯝꯃ, ꯀꯩꯁꯨꯝ ꯂꯩꯇ꯭ꯔꯦ, ꯅꯪꯒꯤ ꯅꯃꯪꯒꯗꯤ ꯅꯠꯇꯦꯀꯣ" ꯍꯥꯏꯅ ꯏꯃꯥꯗ ꯍꯪꯉꯛꯏ꯫ ꯏꯃꯥꯅ "ꯅꯠꯇꯦ, ꯇꯁꯦꯡꯅ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯗꯩ ꯑꯇꯩꯁꯤꯡꯗꯨꯁꯨ "ꯐꯔꯦ ꯐꯔꯦ, ꯀꯩꯝ ꯀꯤꯒꯅꯨ, ꯑꯩꯈꯣꯏ ꯁꯪꯕꯤꯒꯦ" ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯖꯨꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯃꯥ ꯐꯅ ꯀꯟꯅ ꯇꯨꯝꯅꯤꯡꯂꯕꯁꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯉꯥꯡ ꯑꯗꯣ ꯀꯣꯜꯂꯗꯨꯅ ꯀꯩ ꯃꯇꯧꯅꯣ ꯈꯟꯖꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯇꯧꯖꯩ꯫ ꯀꯣꯟꯅ ꯊꯪꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯕꯕꯥ ꯉꯟꯇꯥꯅ ꯂꯥꯛꯇꯨꯅ ꯏꯃꯥꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯏꯃꯥꯁꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯦ꯫ ꯑꯍꯜ ꯑꯃꯅ ꯃꯇꯝꯗꯨꯗ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯇꯝꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯦ, "ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯀꯤꯖꯔꯦ ꯕꯕꯥ, ꯐꯔꯦ ꯏꯔꯨ ꯃꯥꯏꯊꯖꯔꯣ, ꯆꯥꯛ ꯊꯣꯡꯉꯣ, ꯑꯩ ꯀꯥ ꯕꯔꯥ ꯃꯄꯨꯗ ꯍꯪꯉꯨꯒꯦ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ"꯫ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯁꯨ ꯉꯔꯥꯡ ꯑꯀꯤꯕ ꯑꯃ ꯊꯦꯡꯅꯩ" ꯍꯥꯏꯅ ꯕꯕꯥꯁꯨ ꯋꯥꯔꯤ ꯑꯗꯣ ꯏꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ "ꯐꯔꯦ, ꯆꯥꯛ ꯊꯣꯡꯉꯝꯃꯣ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ" ꯍꯥꯏꯔꯒ ꯕꯕꯥꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯥ ꯏꯔꯨꯖꯔꯦ, ꯆꯥꯛ ꯊꯣꯡꯉꯦ, ꯑꯉꯥꯡꯗꯤ ꯍꯧꯒꯠꯇ꯭ꯔꯤ꯫ ꯃꯇꯝꯗꯣ ꯉꯜꯂꯤꯕꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯕꯥ ꯍꯜꯂꯛꯑꯦ꯫ ꯑꯍꯜ ꯑꯃꯁꯨ ꯆꯪꯉꯛꯏ꯫ ꯕꯕꯥꯅ ꯀꯩꯁꯨꯝ ꯂꯩꯇꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯕꯕꯥꯅ ꯑꯩ ꯈꯤꯇꯪꯗꯤ ꯆꯤꯡꯅꯩ꯫ "ꯅꯨꯄꯤ, ꯆꯥꯛ ꯂꯣꯏꯁꯜꯂꯣ, ꯑꯩ ꯀꯥ ꯑꯃ ꯊꯤꯔꯨꯒꯦ" ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛ ꯂꯣꯏꯅꯕ ꯍꯣꯠꯅꯩ꯫ ꯑꯍꯜ ꯑꯗꯨꯅ "ꯊꯣꯡꯉꯣ ꯊꯣꯡꯉꯣ, ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯈꯤꯕ ꯊꯣꯡꯁꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯁꯦꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ, ꯋꯖꯤꯠ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯊꯣꯔꯛꯑꯣ" ꯍꯥꯏꯔꯗꯨꯅ ꯄꯨꯟꯅ ꯁꯦꯝꯃꯤꯟꯅꯔꯦ꯫ ꯁꯦꯝꯕ ꯂꯣꯏꯔꯦ, ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯕꯕꯥꯅ ꯍꯥꯏ, "ꯑꯩ ꯀꯥ ꯊꯤꯔꯨꯒꯦ, ꯅꯪ ꯊꯕꯛ ꯂꯣꯏꯔꯒ ꯑꯉꯥꯡꯒ ꯐꯖꯅ ꯂꯩꯔꯝꯃꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯃꯥꯁꯨ ꯆꯥꯛ ꯆꯥꯔꯦ, ꯊꯕꯛ ꯂꯣꯏꯔꯦ꯫ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯑꯦ꯫ ꯃꯤꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯨꯡꯗ ꯂꯩꯕ ꯀꯤꯕꯅ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯐꯝꯂꯨꯒꯦ ꯈꯟꯗꯨꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯉꯥꯡ ꯄꯝꯗꯨꯅ ꯐꯝꯂꯤ꯫ ꯐꯝꯂꯤꯕ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯩꯅꯧꯖꯣꯝ ꯐꯖꯅ ꯄꯥꯟꯕ ꯍꯩꯅꯧꯖꯣꯝ ꯄꯥꯝꯕꯤ ꯑꯃ ꯂꯩ꯫ ꯏꯃꯥꯅ ꯍꯩꯅꯧꯖꯣꯝ ꯑꯃ ꯍꯦꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯊꯟꯇꯅ ꯍꯩꯅꯧꯖꯣꯝ ꯃꯄꯨꯝ ꯑꯃ ꯆꯥꯊꯣꯛꯂꯦ꯫ ꯅꯨꯡꯗꯥꯡꯋꯥꯏꯒꯤ ꯃꯇꯝ ꯃꯨꯛ ꯌꯧꯔꯛꯑꯦ꯫
Ima masa khaknung nungayaktre. Matamduda imungda changai. Imung hek changakpaga bavashu lakpaga chap manare. Bavana mama haina kaurakpada ima khangpre khangi. Aduga kaidorage adukana kauridubo hakchangsi yam nungaitre. Bavana kaidorage kabrashu phangdre. Ngasi nini muksigi manungda mafum asi soidana hongtoksi hairai. Ima masado yam kanna ngamdre. Sakfam ama tawre. Bavana imabu rikshoda haptuna hospital da yektoklui. Kaka hoishu laklami. Pau taduna kaka hoina shu ka thivire. Ka ama fanglami. Baba hoina lairiba mafamduga laikai thangnabada ka ama fange. Mafam sidadi family punna punna leibanina sida oina leiru hainare. Imashu masa kitang nungaire. Numito hospital da lei. Nungan baga anoba ka bara lauduna leire. Atudai kashum thuidopadi tawduna nungaine leire. Tha amamuki matungda lairik tamba satra nupa ama hoina hana leiramba mafam aduda laklammi. Mafam aduda leinaba mafaga loinana lakhi. Mamingna bungo kawi. Bungo lakpada ngairibanina mafaga ahanba lakwadumadi leiminare. Mana leiribado aikoi ma hoina leiramba kadu maktadani. Mafana bungoda ashumna hai. Bungo nangbu natomta leiba hainaroidrane. Mafamsi sikti si nangna lairik pabaidi nungairani. Ado nang ngausinaba yaroiko. Bungo na kumi. Baba ay kaisum hainadaba tawraye. Ngausinaroi ay babana haiba inganiye. Sumna kumi. Mafana fare fare. Ngasidi ahanba lakpanina ka asi nangi nungainabagi mawongda lairik pafungasi siamnasi. Hairaduna mapa macha changduna sengdok nanthokduna loisille. Numitumadi haukre. Kaisumtadi thingnade. Nungaladuna mafashu mayumda hankre. Bungo mafabu thindoluraga changai. Mafamduda nauna lakpana kanasu khangnade. Aduga mafamdo chikpaduda kitang akiba amadi pokchai. Amukshu mabokningda ningjai. Hera nupanabu kiba hongnabra. Mishu lairisibu khanduna tawdaba mathawdo asum tawi. Numituma lairik faduna matam haukiba khanghodre. Nangdangwai kaithelda thoktuna mana masing khara leiraduna changai. Chak thongduna charaga kolik fengdoklaga mai tathokduna changai. Lairiba ataisingsu kem hainade. Magi thokpa mathau tongnai. Amana amabu adu ada hangnade. Hana ima hoina leiringaida leiminaramba ahal adu thabak halakpada pungona thong hangladuna lairik pabdu taraduna ahal aduna haifet changai. Ibungo nang nongna laira hangai. Bungona hoi pabung haina khumi. Ahal aduna lairik paribado thong silon chalo mamlavanina hairamaga chatkre. Bungo hoi hairaduna thong lonchillaga lairik makhatana paba hore. Lairik ado sum parakpana warduna to age hayengdi college satoini. Yahuk thengdanaba ngasidi nganna tumage khanduna lairik pabado loisillaga mabukningda lai khoiramjaraga tumi. Mana hipthaba ngahak leiraga mi ama chatpagi makol tarai. Mahak kashum khangde. Laiminaba mi atai chatliboy ningduna tummi. Nongaladuna chak charaga bungo college satle. Halaaga nungtigi honavi oina chak thongba chaba tawgadaba mathau loiraduna lairik paba hore. Mi atai tumna hipnakre. Langbagi makhol amata tadre. Matam aduda mi ama chatpagi makhon amuk taraki. Matamdo pung mapan muk tare. Chatliba makhol ado. Mana lairiba ka adugi mapa chap lepki. Bungo kasumtadi khanjalude. Adum lairik pari. Nupi ama magi kaada changai. Mahak kijare. Kanano hangi. Nupi aduna kiganu hairai. Nang lairik paribado adum pao. Hairaduna manakta patlauna pamlai. Bungo kibana lawai shamga chap yungi. Kumang sukarai. Mashasu nii. Nupiduna ai nangi lairik pabashi yenge haiduna changakpani. Hainadabra. Hainadradi ai chatlage. Haiduna chatkre. Thong mana yawbaga nupi adu khanghodana phatlauna mangki. Aduga mana tapna chatkibagi khongthangdi
ꯃꯈꯣꯜꯗꯣ ꯁꯨꯝ ꯇꯥꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯁꯨ ꯃꯨꯠꯈꯤ꯫ ꯃꯥ ꯀꯤꯕꯅ ꯂꯦꯝ ꯊꯥꯟꯒꯠꯂꯤ ꯑꯗꯨꯒ ꯃꯩꯈꯦꯠ ꯊꯤꯔꯒ ꯀꯦꯟꯗꯜꯁꯨ ꯊꯥꯟꯒꯠꯂꯤ꯫ ꯕꯨꯡꯉꯣ ꯑꯀꯤꯕꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕ ꯑꯗꯨ ꯀꯨꯞꯁꯤꯜꯂꯝꯃꯒ ꯐꯃꯨꯡꯗ ꯊꯨꯅꯃꯛ ꯆꯪꯗꯨꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯃꯀꯣꯛ ꯐꯥꯎꯕ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯇꯞꯂꯕ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯑꯗꯣ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯕꯨꯡꯉꯣ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯂꯗꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤꯕꯨ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯂꯩꯖꯩ꯫ ꯉꯁꯥꯏ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯂꯥꯛꯂꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯀꯥꯁꯤꯗ ꯍꯥꯏꯗꯨꯅ ꯕꯨꯡꯉꯣ ꯑꯗꯣ ꯈꯟꯖꯥꯟꯅꯔꯝꯃꯤ꯫